Scotland ki Glasgow da chathariba Commonwealth Games 2026 mai pak na saruk yarova India ki weightlifting team na ngasi New Delhi da leiba Indira Gandhi International Airport ta Thunglakkhibada Delhi Meet Coordinating Committee Dmcc ki thomi sing na airport asigi Terminal 3 da Taramna Okkhre ngasi ayuk pung 10 mangarom tabada Thunglakhiba sanroi 13 madi course mangaga punna miyoi 13 na saba team maduda Manipur ki weightlifter Mirabai Chanu Vidyarani Devi Nirupama Martina amadi Risikanta Singh amadi course Nafisha Suyauki Dmcc na Manipuri athletes sing na leivaga sigi mingchat purakpa ngamlakhraba sanagi medal fanglakhrbi Mirabai Chanu lupagi medal fanglakhrba Risikanta Singh Senjen gi medal fanglakhrbi Vidyarani Devi bu thagatpa amadi nungaiba phongdoke Manipur gi sanroi sing na malim gi thakta Manipur khakta natana leipaga sigi medal purakliba si matung tarakpadasu hena maipak pa oirasnu haina Dmcc gi maike digi mangol pbk Malem gi thakta chatuna medal lawraga lakpasida khoi ireicha myam punumak Dmcc gi team amadi laiminare ba khoi ireicha myam Delhi da leiba NCR da leiba myam punna asi akoi okse ga ni haiduna khoina samlaba khoi khudon khara tawraga khoi ireicha sing sida makta akoina ngaiduna ngasi leptuna hauju sida leire aduga yamna maruoina khoi gi lamdam sida sahi ahum hena tangdu leita daraba adumba yamna kaino torba fibam sida bawda khoi leiba ki amadi malem gi thakta sumaina अखोगी होनरगा अखोगी मेडल लौरगा गोल लौर लक्पा ngambase masi akoi amaromda akogi yengo tam yam pungning junung siba amadi yam chu thagani ngai ne thamjage aduna lebak myam so akogi ngasi akoi tawjariba chamlaba thoram sida akogi ireicha singsina sanabagi akoi malem gi thakta Manipur gi maming ji pukhalaga thambangam mase makhada su masiri henba torpangam naba mayam chamna pungning thogan minasi amadi akoina angam angam mateng pangni si haina sumaina mayam da thamjage